Manipur ki Chief Minister Yumnam Khemchana Imphal West District ki lamsang AC ki manung dalaiba Salam da Nouna Saba District Institute of Education and Training died willing ama ima Keithel ama hongna bi matung ina sanghaduna Meeyamda Khutsinnakhre Manipur Lenga ki State Council of Educational Research and Training SKTV Department sinduna pangthokiba thoram adu da lamsang AC ki MLA Sorok Haibam Rajan yauna Assembly Constituency AC ki miyoi kya su saruk yaki thoram adu ka mari leina Chief Minister Yumnam Khemchana phongdorakpada Planning Department gi Tengbang loina lupa crore ahum hena changna sari ba ima Keithel asina mafam asigi set milon da chawn mateng pang bangam lagani loina na samagra teacher education gi makha dangasi sangari wa died building amadi atei semgat sagalakliba chauka thoram gi thabak mayam asina assembly constitution asi top top sakta mama purak bangam lagani haina phongdoki Manipur ki district mayam singa quite sawa district si Imphal West si bagi kendra taraga hundoi da punba adu mu kendra ni Imphal West si da diet center amaka thangado se mara kamai lora hangame na ju yanta mayam badana ki kuba kuri ba to kuni adu bedna planning department na bagi mateng pangbidana bakro ahum karen changna bagi ima market am sarani sisu asai keynote address ni bi lahai mi duni seminar da chowa kana bama porkani hena bedona ima market sisu yamna nana phajana even mamangi sangam gadu block ka thana tanan da jaga am semi hai dare aduna orikan ba diet college siga ima market siga dema ate su khar la ki to mali Lamsang AC MLA Sorok Haibam Rajan hai khunai ama chaukhotpa honavada yanglen saru oiriba education buma pangal kankanan mathau tai district asi gi amata ngairava diet center asi mamangda DM campus da naptuna leiram lavasu ACSC gi miyam na pukchel chauna lam katpirakpana ngasi gi sanglen asi sabangam bani center asi gi mairoi singna leinana ba hostel amasu Salam maning leikai da sagat paloshilakle athobada miyam da khusinargani ngasi sangari ba ima Keithel asina mafam asigi Meeyamda khudongchaba kaya piduna set milon da chaunu mateng pangmangam lagani khunga ngasigi akoi badalai riba khunja singna Keithel lamna chatpagi awaba khudongcha da ba adusu kokhan mangam lagani haina phongdoki pot chai puba matam da akoi tawphong maning la kai da kilometer ama ni akoi chalaga pot chai puba chalame ba ado hujiki belly bridge ama 1997 da belly bridge ama sadna hujiki communication nuaire adu danatana hatak Nouna mo mayang jing da thong ama sagre adurgi akoi gi Salam gi saida adagi maglang da thong ani honorable chief minister na thakra gi mamang da sanga gare hujik anauba kiyam da mayang jing da ani amaga hujik akoi sari adu si loirako kandadi lamsang kendra da PMDS waida hojik tender tawriba May ki tang 15 da July ki tang 15 da tender thada ba loigadoriba lambi Nepal lamsang kendra madi sengmai kendra ga khara tas tawna ba lambi ani maga tharaga PMDS waida lambi Nepal amaga hojik yauri ba lambi Nepal ju tender process laire July ki tang 15 da aikoi gi tender tender tawba loigadori ni thada ba loigadori ne